Noida Sector 143 scheme aduda Chennai haiba Meoising numit humni phaobagi manungda changjarak kadabani haina KCP na press release ama thorakle press release adu mayam da pathokjarakke Kanglaipak Communist Party PWGMC Unification PRO Singkhai Nganbana Kanglaisa miyam da zero sikhanganjari KCP PWG na QNet Noida Sector 143 scheme gi matang da leibak miyam da wafam khara thamjari Housing social media da RK production haiba media PS asina expose tawakliba QNet Noida Sector 143 telephonic online scheme asigi matang da loop asida masing yamlaba victim singna complaint ama lakpadagi hairiba scheme asibu loop asina ngasidagi kupna thijinba investigation haujaragani scheme asida main oina chennariba Meoising maming oina pallabada Moirangthem Bablu Moirangthem Arya Thoksom Sarat Kumar Ningthaujam Puspa Thoksom Milan Ningombam Dinku Singh Yangkhom Omendra male leader Rakesh Khomdram Dananjoy Manikumar Haisnam Rajkumari Kherodini Devi Nelson Thingna main accused Jitesori Lare Lakpam Ingudam Sanathoi Chanu Ningthaujam Lakshmi Devi Sector Mayum Audi Kumar Singh Arya Moirangthem Koko AB Yumnam Umendro Yangkhom Boris Salam Asia Moirangthem Kennedy Singh Moirangthem Arya Bhatta Singh Amom Pravin Regan Moirangthem Nika Singh Mathakta Panjariba Nupa Macha Nupi Macha Singh asigi mapa mama oibasingna atuba matamda isa-isagi isa Singh Noida dagi kokthokpiduna loop asida numit humni gi manungda changnaraknaba loop asina haijari loop na fangba pawda haiba mi khara asina QNet kauba company ama establish tawraga chamjaraba leibak asigi naha singda thabak phangangani hairaga Noida da kauraga candidate singdagi sel lauraga scheme asi chalaibani maram asina loop na scheme asigi matang da task force ama sembaga loinana masida chenariba scamer sing asibu achum aragi matung ina serak pinaba investigation haujare aduna loop na thamjariba matam asidagi nongma thengthadana loop ta anga sing asigi mama mapa oiba singna changjarak kadabani haiba warol asi leibak miyam da media gi khuthang da khanghanjari ba PRO Singkhai Nganpa Kanglaipak Communist Party lamyan ba khuman haina sahi tawraga akhoi gi press release asi thadoragle